केनोगी जर्मन लुसिंग टीम जिप्सी मरी लातुना सिसिपुर बंद तौबसिंग फुदाखरे हाना सोशल मीडिया सिंगदा थागनरकले पखाताब पाव ngaminase Naga political talk makasa tharabu yare haide Nagaland ki chief minister ne Fyuriona India government the Indo Naga peace talk ase khwaidagi wangba political talk amuk makasa thabina ba taksan krai ne Fyuriona harakpa waphamadu da Union Home Minister na political gi thakta wari sanaba du makasa thanabagi ingit pirakle haide masigi wapam ase Naga People's Front ki central headquarter ge office ta ngarang phongdo khibane Naga People's Front na chief minister ne Fyurio amasung political affairs committee PSC delegation na India government ta maru oiba issues singi matang da wapam sing taksin khibadu gi damak thagat pa phongdo khi hari NPF na high chief minister ni Fyurio na Indo Naga talk amuhana makha sathana ba taksin ba lunena Union Home Minister na madugi political engagement adu nauna makha sathana ba ingit pirakpa du taramna oi Nagaland gi senthong gi phibam apung oina 16-point agreement ki makhada senthong gi thausin satharamba adu amuk hanjin hanana ba protected area permit komthokpa amasung free movement regime guideline review tawraga revise tawna bu sutaksin ke central headquarter NPF na hai lokhalak liba khongthang sing asina Naga singi bright amasung identity nga anabagidamak responsible oiba leadership ki thaudang lorokpani thajai India government na pirakleba thajaba du thabak oina onthoraktuna state na thengnareba senthong gi singna bakia kokhanduna Naga miyam gi yaifa thorang gi thabak sing hena sakothanana ba horakani thajai hana phongdokrai Pawmising na wahang kaya hanglabasu chief minister na no comment haibadagi hena pokum piramdre hana phongdorakhai kumja 2018 dagi prime minister Narendra Modi na mahairoi sing oja sing amasung mahairoi singi mama mapa singa interaction pangthuktu na mahairoi sing examination da sarug yabada phawba akiba hanta hanana bagidamak satharakliba parikha se charcha 2026 ki mapalak suba Addition the Chief Minister khemchand Manipur Legislative Assembly ki Speaker T.A. Saitabarta amasung Deputy Chief Minister ani ki manungda ama oiriba Losi Diko Cabinet Minister singda Gobinas Konthaujam amasung Khuirarjam Loken Jauna MLA T. Robindro Chief Secretary Dr. Punit Kumar Goel lenga ki Senior Administrative Officers sing School Education Loisang amasung Samgra Singa ki Officers sing Oja sing amasung mahiro sing yauna miyamna saruk yakhai Thauramasi New Delhi dagi live streaming tawduna laiba asagi mafam singsu konsinduna pangthokibane Manipur gi oina ayuk pung tara tarakpadagi wangkhai keithel asangbida laiba wangkhai high school la pangthoke live streaming thauramasi da sarug yarakhiba chief minister amasung mahaki cabinet colleagues singna school asigi campus da thunglabada school asigi oja sing amasung mahiro singna harauna khuba khuduna oke thauramgi manungchana chief minister khemchand na sahi nauriba school Angang singa so hakthengana wari sanake adumanamak thoramasda sarug yaba loiraba matung chief minister na school ase thadoktuna satnana ba thorakpada Manipur gi mapanda leiba pawge agency sing yauna pawmi singna anoba lengak semada Kuki jogi MLA amabu deputy chief minister oihalakpa amasung wasak lobagi thoramda phuruk asigi MLA anina sarug yakibabu yaningdaba phongdoktuna changsilakiba khongjang singi matangda yauna tongan ba wahang sing hangba horakpada chief minister na pakhum amata piramdana no comment haramdaga school asigi campus thadoktu na satkhe hari athuba matamda erita gi mihat puthoknaba DGP da taksin khrei haukiba sahi 2025 ki October 13 da ya school singa khamlerakta nongthil pobokta angom rita devi kobi amabu masagi mayumakta da tamthina hatkiba thodo adu tha ahum mapung pha kharo phawda police na mihat puthokpa ngamdana leiri hiramasida hakthengna na yengsin biduna mihat puthokto na case asi losin biu haina YBO School Voluntary Organization na Manipur ki DGP da aiba sarol pisenduna taksin khai YBO School ki President Sorok Khaibam Sarachandra Imosana Manipur ki Director General of Police da pisin ki baserol amadhai School singa khamlerakta ki masagi sai homputare surabi angom Rita Devi bapuroiba Asem Mohendro Singbo 2025 ki October 13 da masagi mayumda nutil pobokta tamthina hatuna thamlambane adubu thaudok thokiba tha ahum mapung pha kharo phawbuda police ta mihat asigi matangda chingnaba mi ama phawbo phaba ngamdana leiri masina maram oiraga miyamge wakhalda police ta mihat pagi case asi loisinba ngamdre natraga loisinba pamdre haina khalle oiraglaba wafam sing asi yenglaga mi hat pagi case asigi matangda Director General of Police da kopna yengsin biduna miyamna lana lauriba wakhalon ase ko hananabgidamak mihat pasi kanano puthok tuna case ase loisin bio haiba wafam thamlei
Iran da lairiba US machasing khudakta mafam adu thadoknaba warning pikhre hari USA amasung Iran gi marakta ungkhanabagi chang wangkhalakpaga mari leinana USA na Iran da lairiba leba adugi mioi punamak khudakta Iran thadolaknaba warning pikhre Iran gi lengakna mafam adu da mobile landline amasung national internet network sing sizinabada athengba kaya pirakpadagi hauja Iran da lairiba US machasing gi marakta so pau phaudo phaujin gi awaba ama mayaknari bane US lengaki mate ngaidrabasu Iran dagi khudakta halaknaba khangalaki bane makoina tonggodoriba airlines adugi update khudakta tawgadabane loinana karigumba thorakpa yabagi khudong chaba laitragana makoina lairiba mafam adugi yamna section ba ka natraga atopa section thorang kaya lokhatpa building da laina ba khanghalakle chana ba polam tharnaba ising hidak langthak amadi atopa changadaba polam sing matik chana thamnaba so warning adu makha tare lambi thinjinba public transportation ki thabak thorom sing hantarakpa sina maram oiduna flight cancel tawba yabagi sang su wangna lei maram aduna US masa sing aduna Iran ga khwaidiki naknaba mafam oiriba Armenia natraga Turkey da thaidokna ba khanghalakhe warning aduna makha taraduna demonstration tawduna ba amadi miyam tinba mafamda thoktana ba loinana akoibada leiriba phibam adu yamna section na yengbaga loinana local media da anobu paula ilakte haina monitor tawgadabani hairi US amasung Iran leibak animaki passport paiba mioi sing adu Iran yu passport sizinaduna leiba adu thadokadabani mafam adugi lengakna dual citizen ki kupthaba thabak satharak loi adabu US passport ama ullurabadi phajinduna natraga makoina chatkadariba mafam adudagi athingwa pirakpasu yai hairi Assam pathar kandi umangda lam khopchilamba imung lising amada eviction notice thakre hari Assam lagangna state asigi tongan ba mafam da lam khopchilamba imung singda eviction notice thaduna takthokpagi thabak paikhatuna lakpagi saru ama oina ngara Assam gi forest department na Sribhumi district ta leiba Pathar kandi reserve forest area da lam khopchinduna laisalamba imung lising ama henbada eviction notice thaduna atuba matamda makoina lairiba mafam sing adu thadokpuna chatkena ba khangan khre hari agency gi pawna phongdorokpada forest department na thakiba eviction notice sing adu ayamana Pathar kandi constituency gi manungsanna laiba umangi lamda yum saduna laiba imung singni notice adu da forest department na akhanaba matam amagi manungda mafam adu thadokpuna chatkigadabani haina phongdorakhiba aduna khungang kya gi miyosingda pakhatpa amasung nongnangba pohale hairi notice adu phangbadagi Pathar kandi constituency da leiba imung manung kayana makoina sajalamba yumsing sidopa haunakre amasung atopa mafam da hongdoknaba sem sanakre khunja kharan de makoina umangi mafam asda lairakliba sahi kyagi mamangdagini mamangda authority dagi leiba yaroi haina phongdorakibasi laite aduga khanghauduna mafam asi thadokpuna chakhigadabani haina phongdorakpasi awaba pinaba honabani haiki ahal oirabi nupi kiyanasu makoina piklingedagi hauna umang asida khundaduna lairiba miyoising ase adumak leiramkhi makoisu khungangsing asida yumpali loinana haujuk mapuroba laikhidraba matam asida forest department na miyeng changduna lokholakliba thabak thoromsing ase nungaitaba phawi sahi kya forest department na yengsindana amade action lokhatana laklaga haujukta ikhutmakna sajaba yumsidu u hairaklibasi sikka henmali haiki hari Manipur da ihan hanbo oina FDR system da lambi semba haukre hari Manipur Urban Road Drainage and Asset Management Improvement Project Mudamip ki makha da lambi semba gi thabak paikhalibasigi manungsana Manipur da ihan hanbo oina ngarang dagi sanjen thong dagi thumbu thongphawba FDR Full Depth Reclamation System da lambi semba haukre AMRR kon JB company da FDR ki ahanba phase oina semle balambi ase meter ahum pakpaga loinana 300 mm gi athaba oigani hari ihan hanbo oina FDR system da lambi semba hokhiba sigi matangda AMR gi engineer Lewis Khetrina Hai Manipur lenga ki PWD department ki makhada rigid pavement tawduna lambi semliba asigi manungsana Mahabali Road hairaga sukhangnaba sanjen thongdagi thumbu thong phawgi kilometer ama sangba lambi asi FDR system gi ahanba phase oina trial sembani hairi FDR gi project asi hana leramba du ot khairaga semena singba yalaga sembani sina hana leramba lambi adudagi wangkadhandabada natana
environmental friendly oiba hele mahana maka tana hai ngasidagi semliba lambi asi numit 8 nigi matungdagi di miyamna sathok kasin tawba yaragani loinana companies na lambi sembagi thabak paikhaliba sida public state measures su ningthina paikhale lambi semliba mafam sing sathok kasin tawduna ba khanghanbana singba tawri miyamna su lambi sembagi barricade na singba khariba sing lokthoklaga sangsenbana singba tawbigano lambi sembagi thabak yangsinna na ba honabada miyamna cooperation pibiyo haina so appeal tawkhe